India ki ningkha tamba numit August 15 mari leinana lona thingkhraba lalhoulup sindi apunba lup ama oiriba Corcom na Lamdam Asigi Mapham Sinba Thungna total shutdown Laothokhre. Corcom gi media coordinator M Sakhen na thadurakpa cherolamana hai India gi ningkha tamba numit August 15 ase chahi khudingi Corcom na boycott tawduna lakle handaksu Corcom gi boycott asi adumak leigani boycott asigi saruk ama oina Lamdam Asigi Mapham Sinba Thungna August 15 gi ayuk pung amadagina numidang wairam pung 3:30 fauba total shutdown tawgani adumoinamak essential servicing medical electricity water supply fire service press amasung lining laisol ga mari leinaba thabak thoram singdi shutdown asidagi komthokani hairi India gi ning tambada Manipur kangleipa yaude haina palladuna cherola sinamaka tana hai handaki lana sida lomi amata phajana lo uba ngamhankhide haujik su ngamhandri thampham thoktaba buffer zone na athingba thamduna lomi sing lo uba ngamdri entrepreneur loina sire kaithel da pot lainaba mi leitre pot yon basu ngamdre sinsang macha macha singsu thabak tawba ngamdre lupa crore na khujing moiduna mangliba sanmid asi phukat na ba honabada chahi kun di Delhi da tuduna laihana ba honaba thausilni Miyamna pothok chathok marang kainaba anoba meeting ama thamduna honarakpadagi ahungba ama lakpa haurakpada ngairingaida mamang joigi me ahum amasung masigi matung tarakpada thaudok sing asina Manipur kangleipaki economy uchida amuk hanjin hallei masigi mathakta cryptocrats mayam sina pushiluba sanphamna lamdam asigi mamagi pibuknung da leiriba poktriba angang fauba bakoina poklakpa matamda sendon yauna poklaklani malemgi shanabagi changdamnaba Olympics game da Manipur gi Shanabagi powerhouse ni hainariba ngakpigani India gi Sanabagi powerhouse ni hainariba Manipur kangleipak tagi sanaroi ani khak chatpada amana reserve ta thamba haibasi Manipur kangleipak ki Sanabagi phibam kayam sokjillabagi haibadu yengbiyo Sports University urep uyung tamkhibam matam kuirabasu ngasi fauba asengba tabiyama mayek sengnuba phangdri namthak tawduna micham miyam gi mitta uchaibagi hainabi asi loimapu amasung cryptocrat singi haunabini pumnamak asigi mathakta chadacha post traumatic stress disorder lairaba naha sing asuna mahusagi punsida hanjilapada chahi kaya changadawri India gi pandam de tungda lakada ba mirol asi pumu muthatlabade matam changlabasu changna recolonization process asi chadacha maipakle haibasini Irang sangtahanba Delhi makokna Manipur kangleipaki wathok asigi matangda wangang taba amade Manipur kangleipakta amuk fauba lakhidaba amasung sterlenga ki makokna cryptocracy ki best actor oina thabak tawribasi recolonization process maipaknaba sinba lalungni handaki union budget 2024-25 sembada lanamade natural disaster thoktuna khamthengna awaba nangliba Manipur kangleipakta selthadabagi wafam amata yaudribasi loileibak oibagi machaladu uthok charakani Manipur kangleipakta thokliba lanase kunai ase pungmun muthatuna amuk hanna hawgat kangkhat pangamdanaba India gi khutsemna thokhanbani haibasi ngasidi naha ahal thaktana miyam khupna khanglei India na makoi gi thausilase maipakhanaba proxy war tawri proxy lenga thamle loimapu amasung lamlo lanmi gi lalongde lepalei roi haina cherola sinama khatari